Nong manung thilama laisido Nikhilga punna Anitagi pot thaba chatkiba tanjani Drawing room aduda famliba machegi manakta Anita do karigumba khara hainingbagi moongda tamna changsilaktuna famli amukso huranbigi mitengda macheda yenglaga Iche kedore Anita aibu icheda wafam mamata kariwano hekta hayune aibu amuk hairaga ichena thazabigadra khangdre tawrisi Premila manaw nupida yenglaga kaino nang haidoidubo adum hayune thazaba haiba amamuk leibro kariwano ibungo Nikhilga laisiga sibo aikhoi gitagi pochai kaino khara thabiru chona aina chalankhibani kedore iche aina haizabadi adunati adu karino hairudana nangna sungko thara lairidubo iche saudi saubino khanabagi wani ko Nikhilga laisiga sibo yam naksana su oi makhoi aningi sibo manungda Premila manaw nupide yenglaga khondo kalakna hairakli hai kari wakhalno tuka chain he mina taraga kari ni khankhini matai manin he laisi se asuk chamna loina zariba ani sibo kari wakhalda bulana lorino ichema aina haizabadoni saubi khinona khanabagi wani aisu khangsaba khara leibagi adu haizabagi wani nangna kari khangdana ngangza sariba matung mana adumba wado yumsida pusinba yaroi iche khangbagi ne aina harise laisi lembi hariba nupim chasi yam tokngambini mana ngamibo manaw pa khangnaramaga mayambada namdana laisin ngamini Premila ngakna manaw nupida yenglaga kari ichena thazabiroidra haibadi aisu khangjadre achumbani aina harise thazadraga akhoi tomida hangu masu loi khangmani achumbra nangna harisibo ichedabo aina kaigi oidaba ngangdoino akhoi sanasu khangjaramoi aina luhongba yaudriba laisibu yadabagi maramsi leibanani aingonda ichena lana lorido ai kesu saudi kari akhoi bungo lensune mana pamjaba sidi kari haironi iche ichana sukya yabidabani namdana koi biredana paisa paiba achawram yam pambani iche ichana thosabidabagi mami ubadane aikhoi sana tholakpaga mapa chanakre sanadi khangdabanina sakta ngawkhre phabiredana apang mangangdo mona sangau lakpini mi Premila pisum sulap tawraga kari kayada ngaklino ni masak asiga imani mandana mona sangau lakpini che iche hoidaga haido omoine ibungo lenga khangnabanina nati lenga khangnana ai chada luhongba yagibra haiwani iche mani haibani mi ayoida bangangde ko yumsidasu punna laiminarambani adugumba mari leinabagi moong matawsu amato ubu fangkide nong matasu ningthina kauna ngangnakide kaino ni che hai khraba ngangni mi aikhoi sanadi dong ngangbani lengi mamangdasu ichana laisi lembisi nungsi pami haibado ibungo len su taribani uribani adubo kesum haidena iche kayada hiba ngangno yenguni ngaikhonida aduga nangna ichani khilda chingnarisina kari maramge magi momangi li chato aduda sum chingnaduna haibani Premila sauna hairakli herai bema ichani khilna dugumba thabak to tawgadaba nate ko Anita lalat kumakli iche ibungo Nikhila chingnabagi wanati laisida chingnabani madi nupa phabani na ibungo ni matang aduda Nikhil hoisu hek halakpaga tanja thokle Nikhilna imase tharamabani mana masing kharasu yengakpani Premilana thamuro aduga tholo laisi sangkhige tawbaga Premilana ngaikho laisina imase ai firol se amuk to hongkige ngaikho warimta sakise Nikhil pochai singdo thamnoraga tholaktuna Premila hoina famliba adomda laklaga famli Nikhilna imase kedorage nan thega manadena Premila Nikhilna hanglibadu khumde khonjalado kan hairakli laisi ngakna pakhatpaga loinana
sofa da famliba manemdi yengakle. Imase, aina nangbo, aigi sagi damak, thamoy na pamsana yumsigi mo ohen kibane. Aduga nangna, pumnamak apang musiram laba. Laisina, imase, kaino haibili dubo, namong na kariya soy balay krabage. Somda, Anita di mabuk manungda, ngasi di nung aini haibagong nauklipo ni Premilana. Nangsing na hayo, len ga nangga marilay na ramde hayo. Laisi lembi, sway lawi, Anita da haifet yung lui. Anita do mangonda, mamit khana yung lambado ubada khangle, ngasi gi manengi wahisi, Anita na insiliba ni haiba. Kung mo na chindo, Nikhil na, imase adu, haiba loidringay Premilana, wanga nga gano haidun ingi toragli. Nikhil su laisi da yung laga upay laita tumina famkre. Premilana, laisi, nangonda ni ay nahanglise. Laisi Premilagi makong ko laga hairagli. Ay lali masi, adu po ay su, sengdok na ba di kaya rakwa na zaki ba ni? Ay sengdok na bagitan ja fang kidre. Ay imasi da lo labaso, iambong da di hay saban ni. Kari, Anita na, is, kaya doon yung ni. Premila, sao na hairagli. Kayo nang hainingis len ga khang na na, ay gisa da lay bangambi. Lay sikap laga, nati masi, ay len ga kaya nara batong na ni. Mahana to panupi ama ko rin badagi, tok na kibagoy. Ay among na nung si fong dok labaso, ay aki da ba ni. Pum na makso, iambong na hay saban ni. Noong basi so ay taseng niyaki di. Hayang ay namaramoy raga. Pum na maghuwi niya raga ni. Ano po ay imasi hoy na. Ay bu matjatang matjagong. Kanja pa do raga. Noong basi so ay do pangam kidre. Hausik di ay iambong yaudra di. Ay hingbang amloy. Anita na. He, Chintibi. Karigi oy da bangang li. Pi na chingsang bi. Nang laro ba dagi ni ne. Imong sila thokli ba thawdok mayam se. Laishina. Inomcha, kayo na haibili dubo. Ay oy da bangang di. Imasi, ay na haris at hasabiyo. Hairanga, kamlaga Premila da kurumli. Anita na. Hey, kaya da na yung ni. Gumbirgi pido, sway da chanaroy ko. Ngasay kay thongsil panda, kumaying laga lay rambo Oliviado, prapap chang silaglaga, laysigi masamdo, pahiraga chingthokli. Anita di, nok laga yingli. Premila, Olivia bu khamdokli. Oliviana, nang namay do ikaidro. Nikhil do fo hogolaga. Kaino Olivia, nathaki halda. Nana madadu mai to wangna bro. Oliviana, yamu Nikhil su khangi natro. Ngasai de ngangngi mem se. Khangi, ai na pangde. Mitsu tangdi. Olivia Nikhil na hairi badu ta de. Laisigi masamdo pairanga laktane inli. Premila, sangno Olivia gi mamainda khopang na thazili. Noy na mam chasibu kari laina sarakpano. Anita ngang nairagli. Iche. Premila to sinduna leiriba, laisibu hungat piranga, phariba masamdu sembiranga, sofarom da puraktuna famalle. Laisidi manem gi matangdu da inga ngaure. Premila manang pido onsilaga. Inaw ibema, nang sa igi naw pini haibada ikaise. Nang na igi mauda siriba maraldo, ay suloy na khangi. Nang nangasaydagi liriba wari mayamduda achumba amabudi yauri. Atay mayamdo siyemna buhotnabada inawdi onthok na waramanida. Kaino ichen hainingi sibo? Hay, kon gado wangkhalakanu ko. Ay achumba wari do lige daw. Inkhalakpagi haunasa aduk tawsabani. Ay gi mausiga len ganuk shine. Nasa nupi siga nangana laisibo pamkide. Thugay na buhotnaki. Thusu thugay biki. Inakira khunbi amaga adu angang oibana saduga namdana koina hankre. Nangi na chadusu kharadi ngawi. Adum kainare dana. Kainabu matungdana aikoi sana thengnare. Ibe malaysise sanana yan musijabani. Hairagliba Premila gi waduda mayamdo loina ngakle. Anitana. Aikoi se masu bina ngangbada pangthathasabire. Kanana haidana simjin sajin mawada lorino. Premila sauna Anita gi mamainda khopang na on oduna thari. Khangrado. Aduk oidaba ngangba. Aduk pukchel pikpa. Laisaringi haibasidi koigadabani. Mapu pan manatri. Tawbadabu dharma kaimidaba.
ꯅꯨꯄꯥꯒꯤ ꯃꯔꯛ ꯁꯣꯛꯄꯤꯗꯕ ꯑꯃ ꯀꯥꯏꯅꯔꯒ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯅꯣꯏ ꯅꯃꯥꯝꯆꯥꯅ ꯀꯌꯥꯝ ꯐꯔꯗꯅ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯁꯅꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ ꯑꯅꯤꯇꯥꯗꯣ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯑꯣꯂꯤꯕꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ 이비의 마tom비 마보 와이게 문나 타고 ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯃꯥꯗꯧꯅ ꯇꯧꯔꯗꯤ ꯅꯪ ꯁꯨꯃꯥꯡꯒꯅꯤ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯍꯜ ꯂꯃꯟꯗ ꯕꯦꯕꯥꯔ ꯀꯥꯏꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛ ꯅꯪꯅ ꯅꯅꯝꯃꯗꯅ ꯈꯨꯠ ꯊꯥꯈꯤꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯅꯈꯥ ꯊꯥꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯜꯂꯕꯗꯤ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯍꯧꯔꯕꯅꯤ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ ꯏꯕꯦꯝꯃ ꯑꯣꯂꯤꯕꯤꯌꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯍꯧꯖꯤꯛꯇꯗ ꯃꯥ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ ꯀꯌꯥꯝ ꯀꯨꯏꯅꯒꯤꯅꯣ ꯉꯥꯏꯍꯥꯛꯇꯪꯒꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯑꯅꯤꯇꯥ ꯅꯣꯏ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯅꯤꯇꯥꯁꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯏꯀꯥꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕꯒꯤꯔ ꯂꯩꯁꯤ ꯃꯅꯦꯝꯗ ꯀꯣꯜꯂꯒ ꯀꯞꯂꯤ ꯍꯩ ꯀꯞꯀꯅꯨꯁꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥꯁꯤ ꯍꯣꯏ ꯂꯩꯔꯤꯗꯅ ꯃꯣꯏꯅ ꯏꯃꯧꯗ ꯄꯉꯥꯡ ꯉꯥꯡꯕ ꯃꯇꯤꯛ ꯅꯠꯇꯤꯌꯦ ꯅꯃꯧꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯅꯤꯈꯤꯜꯅ ꯅꯨꯡꯉꯥꯏꯔꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯅꯤ ꯇꯥꯟꯊꯣꯛꯈꯤꯕꯁꯤꯗꯤ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯂꯩꯁꯤꯒ ꯄ꯭ꯔꯦꯃꯤꯂꯥꯒꯁꯨ ꯅꯤꯈꯤꯜꯒꯤ ꯋꯥꯍꯩꯗꯨꯗ ꯅꯧꯔꯛꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯦꯁꯣꯔꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯦ ꯀꯨꯏꯅ ꯁꯨꯇꯤ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯣꯔꯛꯂꯤꯕꯅꯤ ꯕꯪꯒ꯭ꯔꯥꯁꯨ ꯐꯥꯗꯣꯛ ꯁꯨꯗ꯭ꯔꯤꯕꯅ ꯃꯔꯛꯁꯤꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯔꯨꯅꯕ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯄꯀꯥꯁꯅꯥꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯆꯥꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤ ꯅꯤꯈꯤꯜꯁꯨ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯀꯦꯁꯣꯔꯗꯤ ꯃꯆꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗ ꯊꯝꯅꯤꯡꯗ꯭ꯔꯦ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯅꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯁꯣꯝꯗ ꯃꯤꯔꯟꯗ ꯅꯤꯈꯤꯜꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯒꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯂꯤ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯊꯤꯅ ꯆꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅ ꯃꯤꯔꯟꯗꯥꯅ ꯑꯁ ꯑꯩꯕꯨ ꯍꯣꯔꯦꯟ ꯎꯅꯔꯒ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯅꯒ ꯆꯩꯔꯛꯇꯣꯏꯖꯥꯠꯂꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦ ꯑꯗꯣ ꯏꯗꯤ ꯏꯀꯥꯏꯍꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯣꯟꯗꯗꯤ ꯌꯥꯝ ꯄꯋꯥꯔ ꯂꯩꯅꯒ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯕꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯍꯨꯜꯒꯁꯦ ꯀꯟꯅ ꯆꯣꯡꯈ꯭ꯔꯦꯗ ꯃꯤꯔꯟꯗꯥ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯃꯤꯍꯨꯜꯗꯨ ꯌꯦꯡꯂꯤ ꯏꯁ ꯃꯤꯍꯨꯜꯁꯤꯗꯤ ꯍꯤꯔꯥ ꯅꯨꯄꯤꯃꯆꯥꯅꯤ ꯀꯩꯅꯣ ꯊꯧꯕ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯏꯁ ꯒꯥꯔꯗꯦꯟꯗ ꯅꯤꯈꯤꯜꯅ ꯃꯤꯔꯟꯗꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤꯔꯟꯗꯥꯁꯨ ꯌꯧꯔꯗꯨꯅ ꯅꯤꯈꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯃꯤꯔꯟꯗꯥ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯅꯤꯈꯤꯜꯒꯤ ꯅꯥꯀꯟꯗ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯐꯝꯂꯤ ꯑꯅꯤꯃꯛ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯏꯆꯤꯛ ꯆꯤꯛꯂꯤ ꯃꯤꯁꯨ ꯀꯌꯥ ꯐꯝꯅꯗꯕ ꯑꯣꯏꯕꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯅꯤꯈꯤꯜꯅ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯦ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯐꯣꯟꯗꯒꯗꯤ ꯌꯥꯝ ꯑꯐꯥꯎ ꯁꯥꯗꯥꯏ ꯎꯅꯁꯤ ꯍꯥꯏꯔꯛꯇꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯒ ꯃꯥꯟꯅꯗꯦ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯏꯀꯥꯏꯔꯤꯅꯦ ꯈꯪꯗ꯭ꯔꯣ ꯏꯀꯥꯏꯅꯦꯕ ꯌꯥꯝ ꯃꯤꯒꯤꯗꯤ ꯎꯅꯕꯒꯁꯦ ꯄꯨꯂꯞ ꯆꯠꯂꯤꯌꯦ ꯑꯩꯈꯣꯏꯗꯤ ꯃꯇꯣꯝꯇ ꯆꯠꯂ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯇꯣꯝꯇ ꯂꯥꯛꯑꯣ ꯒꯥꯏꯅ ꯍꯌꯦꯡꯋꯥꯏ ꯂꯝꯕꯤ ꯈꯪꯍꯧꯅꯕ ꯍꯥꯏꯕꯤꯕꯅꯤ ꯑꯩꯒ ꯀꯥꯏꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯅꯨꯄꯥꯗꯨꯅ ꯂꯝꯕꯤ ꯈꯪꯗ꯭ꯔꯁꯨ ꯅꯪꯅ ꯇꯥꯛꯄꯤꯅꯕ ꯏꯁ ꯀꯣꯏꯅꯕ ꯍꯧꯗ ꯉꯥꯏꯔꯤꯌꯦ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯍꯥꯏꯌꯦ ꯑꯩꯕꯨ ꯃꯤꯠ ꯌꯥꯝꯕꯤ ꯇꯥꯍꯟꯕꯤꯅꯨ ꯈꯪꯖꯔꯦꯀꯣ ꯃꯤꯔꯟꯗꯥꯗꯣ ꯄꯩꯊꯣꯛꯈ꯭ꯔꯦ ꯅꯤꯈꯤꯜ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯦ ꯗꯥꯔꯂꯤꯡ ꯁꯛꯊꯤꯕꯤ ꯐꯥꯒꯤꯅꯦ ꯀꯥꯏꯅ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯁꯥꯎꯔꯅꯨꯕꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯍꯌꯦꯡꯗꯒꯤ ꯐꯥꯒꯤ ꯇꯧꯖꯔꯔꯣꯏ ꯃꯤꯔꯟꯗꯥꯗꯨ ꯁꯥꯎꯔꯤꯅꯤꯅ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯒꯤ ꯅꯤꯈꯤꯜꯒꯤ ꯏꯁꯩꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩ
Ngasaidagi makoy anigi mataubo laptakna yengliba nupa ado makhut anima kutum tasilli yengliba mityeng aduso asawbagi mityengni yeknabagi mityengni. Handakti Miranda do wakal pangnungna nungaijachre. Nikhilna mahakki nungsibabu ikai khomnabiramba aduga mabusu nungsibirambada harauba ngakta angakpasu phawribani. Numidangi chaktu thonglaga plate amada chak khara haplaga mathaktuda thum khara chaisilaga yeruma phutpadu nakanda haplaga ising glass ama makhut namana puraktuna lairik pafam moina thamliba table machaduda purakliba chaktu thamli. Lairik tu pana spoonduna tawraga chaktu khara chasille mathau yam chinbi nupi amagi maongni. Miranda matomta leibadagi chakaning thina chadrabani asamba thibada thongba tanduna chadraba asapo charaga tokpa numitsu yauribani. Thawai aduk yauna parimado Nikhilna pirakpa Nobel ama khakni. Nobel da pana plate gi chaktu solution khre. Ghari yenglubada pong mapan khara helap leiramle. Thengli haiduna chariba singdo sasa loisinlamlaga thong thonau singdo lolabra londribra check tawramlaga tumba changkhre. Mathangi numitni laising anta hongotlaga imungi thabai ingkangsing loisinba loiraga chak thonggatkhre. Premilasu pung 6 tarakpa dwaida hogolakli. Mahakna hogolakpada mamongna thabak pumba loiraga chak thangalamaduda Bema ahingbasida karigi ngana hogolino nangbo isingadu ahingbasida paidubo nasagadu naba henzilanine nangbo. Laisi tapna noklaga imase ai kaisu tawdreda phare pabungsi masisu thabak chatpa thenglani tawbani Nikhilsu thabak chatkani haibaduda hai adu oirasu hayeng khaidine ima tawge nangsu ngasidagi natro college atni haibadubo mani mase phare imasu iruza tholaga changaknaba tawrage. Ngayaki tungda Premilasu University chatkhre Pakasnasu office chatkhre. Lesi solution maloire ngasidi mahak keraktre lipstick phawba sangaktre skama sa makhak yali asangma masamdusu samkhongna ribanna chena punsinkre kening basu phawrude. Phamung mathakta laiba bag tu pairaga waladuda nofet tawna theliba ngangraski photo do nungsina yenglaga yamong ai college alukhige ko. Nikhil su gari thodolaga mabu ngaiduna leiramli asumna Nikhil bo mabu college tamna thilakli. Miranda gasu hana pau phawna bana gate gi khitang chatholaga ngaiduna leiramli. Miranda na kharanga na lakpa kaidogi ba Laisina asu yam ngalisidi pungsi hingo minute 10 khak ngaireba. Nikhilna yare ko sabi nangna na tholai tagai nganta laaga akhoi nangu mamiri na sadabado. Miranda pairap tawraga sakta siga. Nikhilna sakta sida natro nangna longken kelido. Miranda na yare nasakto yiningdre chalo swaida kuina leibirano. Nikhilna aidi leikidore nupi masak fajabi kana yaurige nasu yengidore. Miranda na dada ai saurage. Nikhilna saw kaino adubo ingon haidubu kaigino. Miranda prapap sangsilaklaga Nikhilgi masamdu phoiri. Laisi mamitu lauthoklaga haima. Nikhilna ayo nai ning sabi nupa phubi. Miranda na khangbra na yengoba nupi yengu chong. Nikhilna hai sono subi thado umi mi lo yengnareba nangi kaidasu aidi pakhangne ikaije nawa lodi thado oi ai lanjreba se thado uba kaidi nupi no ba aidi nangna loisereba. Miranda pairiba Nikhilgi masamdu thadokli. Nikhil mayamna yengnarakpaduda Miranda da onsilaga mi yengnarise ikaijadra. Miranda peri tawraga si nangna thokali natra. Nikhilna imai kaino ne adumai tawsilakano thamoi mahi chele. Laisina ayawri ko nabani. Miranda ikaina mamai do lungthakre. Nikhilna
Ikai horo nang, ay thingi ko. Item se changmi na horo. Ako'y daling sak TV se kara se nabiyo. Sono kara chubani. Laisi nok laga. Hoi. Miranda di paitok laga lehori. Ani da college tam na changakli. Laisi na. Kay no nang hausi tori dubo. Masak to hek nusirak taba. Nupi ni gaina. Mina fagi tori ne sukhang di nang bo. Fagi urasu minungai di ne. Haima. Sidi lai na henzele. Nakan dagi. Oi, nabani ngai ko. Miranda do falai thorak laga. Noi na paro. Lakpana. Sia, yam takhat ni na. Laisi Miranda da wanga ngadu haina chirol tori. Miranda na. Haina gidre asimi se. Aine haina kidre. Hana dei bani da adum karan tabane. Sakta asiga Amrispuri matke. Tani tapna ngango. Lakpa mukaso. Oi, ngai khwai bane. Mina kauraga khumridu usitiro. Ani do tasina de. Lakpa sama mana bani duga. Laisi hogi mamangda thachille. Nabani de nayam kalina. Miranda na. Kay no aisibo. Mina kauraga tasana de bitorida. Adu haibani ni fazaton. Karam kano na aisibo. Sia. Hojikta kaurido. Sidi usitrena. O, aidi oi ngai khwai maduda ibani da maludre. Aikhoi ni di oi kaudaba. Lakpa sauna. Hai, nangi fazana ka ina. Kakpa na ti oza aseng bai sabane. Lakpa noklaga. Laisi lembe. Noi na mana bisidi tina usitrena. Laisi na. As yamaina da bana loire. Sia, nang maso. Noi bani na hamu kido ningsingibo. Miranda na. Oi lakpa, nang wazai dora. Lakpa Miranda da sauni yingli. Miranda lakpa da karyam naraga. Napa sakta duga nang na tauthori isiga yam chana bai wani. Laisi Miranda gi khudang du ta painaga puduna chatkre. Lakpa Miranda na karyam naram maduda ikai nusiya nei. Asaw wana mamit anido imu nganglaga chatkriba aniduda yengduna lehori.